ngay với cái wali mới làm đâu ba mà hai cái câu đó đâu hai tí nè nó sai cái mà nó mà chia lấy à bố ai này làm tôi hai bữa làm tôi hai bữa cái nó mà tâm gì đang phát tệ rồi tôi làm thua mấy cái tôi halam mấy cái tôi tổ đấy cái ăn thuốc bên nè nó phi tôi nè anh jaga mà tôi phát tôi luôn thuốc cái taram tar cái gì awa bata tôi xem mà lâu đi mà puro bữa tôi nè mà cái sao cái tôi nè cái tăng thua rồi nó phun rồi ở đó cái sai nụ phi tôi đi hai đi ba bao phần một chalo na hai bây giờ nụ pa tôi đi hai ba thế chăm sóc nó đâu bố co mâu lâu vậy nó mình làm lâu nữa đi còn những tin nhung chung lâu nữa ba mình cái mà chăm sóc chuyện nó mâu lâu cái nào mà sao tôi nó mà hal cái này nó sổ cái thuốc bata nó sai thắp lạc thắp gari tôi thiêu đi nè ba gari tôi đã sát đấy Manipur perjalanan yang kita mau itu, yang nuai taba, kenapa ikhlas mah pilih terus. Nah, yang sebab apa nanti ko? Ado ini mah cile, sagai itu laga hai tu kita ada kesu, polis selam tu leh, mana angkat pada, polis jangan kan ada kau semai tu orang situ orang itu, hai begitu kira. Ni kan mana aku tu? Ko, pada ini kau noro. Nanti mau ikhlas wali hai. Kau roba, cel singa tengah ko, cel singa tengah ro. Kau ki October ki date 5 ta, kau ki pi ba maca ni ama di mapuroi ba thamamaga mafam khangna mangi ba nupi adunga se edisi anti drug campaign ge volunteer singi samak yauna koi hari ba tei madu ai nupi haijaro ge tei madu haijage tei madu fagat pa ngamjare aduna hari ba tei madu koi bisep ps ta hari ba October ki date 25 sida missing report iringai koi amu itei madu thamamba maca ama di mapuroi ba gari na thomamba dagi koi gari do tanabagi mayam na yam kana khongtil yang na viral chatki ba mayam siam chawna mating pangbigi ba adugumba itei madugi wari ninga sise hari bitei madugi ma video mate ma so koi upload tawjagi bani mayam na da tawbiman khang butcha boina amadi mayam na matung tarak pada mataw tamna dana ba ingkhalak liba mawg singna gumban bagi lamda nongna khongda raiba mawg singna mataw tamak tana bagi dama kai ba masak utta ba video sing se koi dum upload tawjabani masi viewers yam na ba follower yam na ba chade mayam ki ahong ba awon ma khunai ma purang na bagi dama ngam jaba thawai to logjabani aduna hoji khai ba itei madu bisham ps ta leire aduna koi makata ba wari sana na ba potu amuk lokhat jage aduga gari update lai bage abdo mayam da khanan jarake tawda bu yam phajada ba mong ti koi tawgum se ba wafam tini haita adu mayam bu haninga tan thagat jari aduga maruina yumban bagi lambi da khong tarai ba iche jal sing yaraga di pung wakal ma pung phara ba sahi matang matam char ba mutual ba matam yumpan biu khangu thakta angang singsina amadi yumduna lai hori ba awa ba haninga lai ta ba mayam ma haita re thola ka du thon gum se ba wafam sini aduga live se thaja bagi maram di kana gum dum hang balai mikuk khuding khongthang khuding live tha dragadi ya dabra hai ba ma adu din nate thari ba siam importel ni importel oi bagi thaja bani no man mating pang bi ho wafam khas tham jaraga makhata badu amuk upload to jarake puno pui kai khumna buchari nupa je nate nupa se ke lam dei no yari po moi na ma pare noi wakhalon tin na yum pan mukhut pa tawre doi di police su missing report tawre pawi hando han jin hai doi jin moi halam na ke ma hai da brawa kita cakap selalu ni tu. Jangan kalau cakap bani ba mana? Aina di hasil jihad bani tu hai bani maling jangan kau tu hai ruisi. Maling jauh sekarang no. Hujung lagi nupa saja. Hai ruisi di tu mana? Cinya tam ya tanah dalam julapi. Betul tu thodi kan ada setani kunju pada nam caba. Mama ini hangi ba. Nabani kemarin penuh hai. Duk macam mana tahu lah penuh hai. Tu hai ini kau hancur ke. Aina hai tu. Aina jatlu ana hai gitu buda masan pana ayon betul lupa sih kayak gitu ji kalau sih kayak semua mesti organ jatla ado mata mana hai resi thoi hai ana kan tahu bayar ada hai tu bayar mi chung itu kan tahu dari dia nang ngau pro hai tu mana hai nu hai tu mau jangan sih macam mulai kerja ini sudah pada mukangnya bahwa muda sesida haram tanah ni koni na hai le ba anu hai bu ai no chatlu hai na hai do bu jumoi na sum ti pa ti chatlu ni ma hai bu da chat ta bne ba nanti dah hui masam ye lamang bau da tinari hai nari dulu re du changena mini perbatu su icha api pani ma leihori ahum langang ja adu dia anadra adu dopom lai re ro de one angang duna nungdang nu theng ra du da mama la khini thoi thok da ngasai yam bu da ngaure ade mar thabak lak seba gari ma namuk theng gari ru da satare gari ta na bada khoi kyam wagi police kyam wagi adu idi jum da la pa hoi dok pa ki ta ra ga su police station chala ga mana na ko na chang khoi mai to re si to re hai bi ai itai bana phatarung da thom adi imung da sataro idra ba
ꯑꯗꯩ ꯇꯦꯝ ꯍꯧꯖꯤꯛ ꯀꯩ ꯈꯜꯂꯤ ꯑꯗꯨꯗ ꯍꯧꯖꯤꯛ ꯈꯟꯕꯗꯣ ꯀꯩ ꯈꯜꯂꯤꯒꯦꯕ ꯑꯩ ꯈꯟꯕ ꯍꯥꯏꯕꯨ ꯑꯉꯥꯡ ꯑꯅꯤꯗꯣ ꯑꯩ ꯇꯧꯔ ꯌꯨꯝꯗ ꯂꯩꯖꯔ ꯀꯣꯟꯖꯔꯗꯤ ꯚꯥꯏ ꯐꯠꯇ ꯅꯨꯡꯗ ꯇꯧꯔꯨꯔꯁꯨ ꯑꯩ ꯏꯆꯥ ꯑꯅꯤꯗꯨ ꯄꯨꯔꯒ ꯌꯨꯝꯗ ꯑꯗ ꯍꯥꯟꯅꯗꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯑꯉꯥꯡꯁꯤꯡꯗꯣ ꯈꯣꯡ ꯊꯥꯡꯗꯣꯛꯇ꯭ꯔꯤꯉꯩꯗ ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯩ ꯅꯨꯄꯥꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯌꯨꯝꯗ ꯂꯩꯕ ꯅꯠꯇꯦ ꯀꯩꯅꯣꯕ ꯅꯣꯏ ꯁꯥꯒꯩ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯁꯃꯥꯖꯅ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯑꯗꯩ ꯅꯪ ꯏꯇꯩꯃ ꯄꯨꯔꯤꯕ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯀꯥꯏ ꯂꯣꯠꯇꯣꯏꯅꯣꯕ ꯃꯥ ꯉꯥꯎꯕ꯭ꯔꯕ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯀꯌꯥ ꯁꯨꯏ ꯅꯨꯄꯥꯗꯨꯒꯤ ꯅꯤꯉꯣꯜ ꯑꯅꯤ ꯄꯤꯕ ꯑꯅꯤ ꯈꯛꯇꯪ ꯅꯤꯉꯣꯜ ꯑꯅꯤ ꯄꯤꯕ ꯅꯨꯄꯥꯁꯦ ꯄꯥꯈꯪꯂꯥ ꯅꯤꯉꯣꯜ ꯑꯍꯟ ꯃꯇꯨ ꯑꯃ ꯆꯦꯜꯂꯨꯔꯒ ꯑꯗꯨꯁꯨ ꯈꯥꯏꯅꯈ꯭ꯔꯕ ꯑꯗꯨꯗꯨ ꯅꯨꯄꯤꯗꯨ ꯈꯥꯏꯅꯈ꯭ꯔꯦ ꯑꯣ ꯇꯥꯡ ꯀꯌꯥ ꯇꯧ ꯏꯇꯩꯃꯅ ꯌꯨꯝꯗꯩ ꯊꯣꯛꯈꯤꯕꯁꯦ ꯇꯥꯡ 15 ꯑꯣꯛꯇꯣꯕꯔꯒꯤ ꯑꯗꯨ ꯌꯦꯡꯉꯨꯅꯦ ꯅꯣꯏ ꯃꯤ ꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯁꯤ ꯁꯃꯥꯖꯇ ꯌꯥꯝ ꯐꯠꯇꯕ ꯊꯕꯛꯅꯤ ꯃꯄꯥꯝꯗꯁꯨ ꯍꯟꯕ ꯌꯥꯏ ꯑꯗꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯪꯖꯔꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤ ꯇꯧꯔꯦ ꯍꯥꯏꯕꯁꯨ ꯌꯥꯏ ꯑꯗꯩ ꯐꯦꯃꯤꯂꯤ ꯀꯣꯔꯠ ꯂꯩꯔꯤ ꯐꯦꯃꯤꯂꯤ ꯀꯣꯔꯠꯇꯁꯨ ꯅꯣꯏ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯇꯧꯕ ꯌꯥꯏ ꯅꯨꯄꯥ ꯃꯌꯨꯝꯅ ꯐꯨꯔꯛꯀꯅꯤ ꯆꯩꯔꯛꯀꯅꯤ ꯁꯃꯥꯖꯅ ꯉꯥꯡꯒꯅꯤ ꯁꯛꯀꯅꯤ ꯍꯥꯏꯅ ꯀꯤ ꯇꯥꯔꯒꯁꯨ ꯆꯠꯅꯕꯤꯗꯤ ꯂꯣꯏ ꯊꯨꯒꯥꯏꯔꯦ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯁꯤꯅꯤꯅꯦ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯑꯅꯥꯗꯔ ꯖꯒꯥ ꯑꯃꯗꯒꯤ ꯅꯨꯄꯤ ꯃꯆꯥꯅ ꯃꯥꯡꯈꯤꯕꯗꯣ ꯁꯨꯃꯥꯏꯅ ꯁꯤꯅ ꯐꯪꯉꯦ ꯍꯥꯏꯔꯗꯤ ꯅꯤꯡꯊꯧꯈꯣꯡꯁꯨ ꯍꯔꯥꯁꯃꯦꯟ ꯇꯥꯕ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯁꯤꯁꯨ ꯃꯤꯅ ꯀꯩꯅꯣ ꯃꯣꯏꯁꯦ ꯂꯥꯟꯕꯨꯡꯁꯨ ꯑꯣꯏ ꯑꯗꯩꯗꯤ ꯃꯤꯁꯤ ꯃꯤꯅꯥꯁꯨ ꯇꯣꯏꯔꯦ ꯍꯥꯏꯕ ꯑꯃ ꯂꯥꯛꯀꯅꯤ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯂꯤꯁ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯃꯤꯅ ꯎꯅꯦꯕ ꯐꯔꯦ ꯏꯇꯩꯃ ꯆꯠꯈꯤ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯋꯥꯔꯤ ꯆꯞ ꯆꯥꯅ ꯁꯥꯟꯅꯒꯗꯕꯅꯤ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯅꯠꯇ꯭ꯔꯒ ꯂꯝꯁꯨ ꯂꯥꯞꯄꯤ ꯐꯠꯇꯅꯨꯡꯗ ꯊꯣꯛꯑꯗꯤ ꯀꯅꯥ ꯗꯁꯥ ꯇꯥꯅꯤ ꯈꯨꯟꯁꯨ ꯕꯗꯅꯥꯝ ꯆꯥꯕ ꯃꯃꯥꯡ ꯑꯩꯅ ꯍꯪꯉꯦꯕ ꯅꯕꯥꯅꯤ ꯀꯃꯥꯏꯅ ꯇꯧꯔꯛꯄꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧ ꯂꯥꯛꯄꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯌꯦ ꯑꯗꯣ ꯍꯌꯦꯡꯗꯤ ꯄꯥꯎ ꯍꯟ ꯆꯠꯀꯦ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯅ ꯆꯠꯂꯣꯅ ꯍꯥꯏꯒꯦ ꯇꯧꯕꯗ ꯃꯆꯥꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯃꯆꯥꯅꯨꯄꯥꯁꯦ ꯀꯩ ꯑꯣꯏꯒꯦ ꯁꯨꯝ ꯀꯩꯅꯣ ꯆꯦꯛꯀꯤ ꯁꯨꯝ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯕꯅꯤ ꯆꯠꯂꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯥꯅ ꯍꯥꯏꯔꯨꯔꯦ ꯁꯤ ꯊꯣꯛꯑꯦ ꯍꯥꯏ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯃꯤ ꯁꯣꯝꯒꯤꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯅꯪ ꯉꯥꯎꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯩ ꯍꯥꯏꯌꯦꯕ ꯍꯥꯏꯕꯗꯨ ꯃꯥꯅ ꯍꯥꯏꯔꯅꯨ ꯍꯥꯏꯕꯗꯨ ꯃꯃꯥ ꯍꯧꯖꯤꯛ ꯉꯁꯤ ꯅꯣꯡꯃꯁꯦ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯑꯃꯨꯛ ꯅꯤꯅꯤ ꯁꯨꯔꯛꯄꯗ ꯑꯃꯨꯛ ꯍꯪꯉꯦ ꯄꯥꯎ ꯍꯪꯕꯗ ꯆꯠꯁꯤꯗ ꯈꯔ ꯑꯃꯨꯛ ꯇꯥꯟꯅꯅꯤ ꯈꯣꯠꯅꯤꯅ ꯍꯥꯏꯔꯦꯕ ꯑꯗꯨ ꯍꯥꯏꯕꯗꯣ ꯑꯩꯅ ꯆꯠꯂꯣꯏ ꯍꯥꯏꯅ ꯍꯥꯏꯗꯧꯕꯁꯨ ꯃꯣꯏꯅ ꯁꯨꯝ ꯅꯨꯄꯥꯁꯤꯡꯅ ꯆꯠꯂꯨꯅꯤ ꯏꯃꯥ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯆꯠꯇꯕꯅꯦꯕ ꯅꯠꯇꯦꯗ ꯍꯨꯏ ꯑꯃ ꯁꯥ ꯑꯃ ꯌꯦꯟ ꯑꯃ ꯃꯥꯡꯕꯧꯗ ꯊꯤꯅꯔꯤ ꯍꯥꯏꯅꯔꯤ ꯑꯗꯨ ꯂꯩꯔꯦ ꯑꯗꯨ ꯆꯪꯉꯦꯅ ꯃꯤꯅꯤ ꯐꯔꯕꯇꯁꯨ ꯏꯆꯥ ꯑꯄꯤꯛꯄ ꯑꯅꯤꯃꯛ ꯂꯩꯍꯧꯔꯤ ꯑꯍꯨꯝꯂ ꯑꯉꯥꯡꯁꯦ ꯑꯗꯨꯗꯤ ꯑꯅꯗꯔ ꯑꯗꯨ ꯑꯇꯣꯞꯄ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯤ ꯌꯦꯡꯉꯣꯅꯦ ꯑꯉꯥꯡꯗꯨꯅ ꯅꯨꯡꯗꯥꯡꯗ ꯊꯦꯡꯈ꯭ꯔꯗꯨꯗ ꯃꯃꯥ ꯂꯥꯛꯈꯤꯅꯦꯅ ꯊꯣꯛꯄꯗꯨꯗ ꯉꯁꯥꯏ ꯏꯌꯥꯝꯕꯗꯨ ꯍꯤꯗꯥꯛ ꯉꯥꯎꯔꯦ ꯑꯗꯩ ꯊꯕꯛ ꯂꯥꯛꯆꯕ ꯒꯥꯔꯤ ꯑꯃꯅ ꯑꯃꯨꯛ ꯊꯦꯡꯉꯦ ꯒꯥꯔꯤꯗꯨꯗ ꯁꯠꯇꯥꯔꯦ ꯒꯥꯔꯤꯗꯨ ꯇꯥꯟꯅꯕꯗ ꯑꯩꯈꯣꯏ ꯀꯌꯥꯝ ꯋꯥꯈꯤ ꯄꯨꯂꯤꯁ ꯀꯌꯥꯝ ꯋꯥꯈꯤ ꯑꯗꯨꯏꯗꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯀꯤ ꯇꯥꯔꯒꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒ ꯃꯅꯥꯛ ꯅꯛꯄ ꯑꯃꯗ ꯆꯪꯉꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤ ꯇꯧꯔꯦ ꯍꯥꯏꯕ ꯌꯥꯏ ꯏꯇꯩꯃꯅ ꯐꯠꯇꯅꯨꯡꯗ ꯊꯣꯛꯑꯝꯃꯗꯤ ꯏꯃꯨꯡꯗꯨꯗ ꯁꯥꯇꯥꯔꯣꯏꯗ꯭ꯔꯕ ꯏꯇꯩꯃ ꯍꯧꯖꯤꯛ ꯀꯩ ꯈꯜꯂꯤ ꯑꯗꯨꯗ ꯍꯧꯖꯤꯛ ꯈꯟꯕꯗꯣ ꯀꯩ ꯈꯜꯂꯤꯒꯦꯕ ꯑꯩ ꯈꯟꯕ ꯍꯥꯏꯕꯨ ꯑꯉꯥꯡ ꯑꯅꯤꯗꯣ ꯑꯩ ꯇꯧꯔ ꯌꯨꯝꯗ ꯂꯩꯖꯔ ꯀꯣꯟꯖꯔꯗꯤ ꯚꯥꯏ ꯐꯠꯇ ꯅꯨꯡꯗ ꯇꯧꯔꯨꯔꯁꯨ ꯑꯩ ꯏꯆꯥ ꯑꯅꯤꯗꯨ ꯄꯨꯔꯒ ꯑꯗ ꯍꯥꯟꯅꯗꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯑꯉꯥꯡꯁꯤꯡꯗꯣ ꯈꯣꯡ ꯊꯥꯡꯗꯣꯛꯇ꯭ꯔꯤꯉꯩꯗ ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯩ ꯅꯨꯄꯥꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯌꯨꯝꯗ ꯂꯩꯕ ꯅꯠꯇꯦ ꯀꯩꯅꯣꯕ ꯅꯣꯏ ꯁꯥꯒꯩ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯁꯃꯥꯖꯅ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯑꯗꯩ ꯅꯪ ꯏꯇꯩꯃ ꯄꯨꯔꯤꯕ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯀꯥꯏ ꯂꯣꯠꯇꯣꯏꯅꯣꯕ ꯃꯥ ꯉꯥꯎꯕ꯭ꯔꯕ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯀꯌꯥ ꯁꯨꯏ ꯅꯨꯄꯥꯗꯨꯒꯤ ꯅꯤꯉꯣꯜ ꯑꯅꯤ ꯄꯤꯕ ꯑꯅꯤ ꯈꯛꯇꯪ ꯅꯤꯉꯣꯜ ꯑꯅꯤ ꯄꯤꯕ ꯅꯨꯄꯥꯁꯦ ꯄꯥꯈꯪꯂꯥ ꯅꯤꯉꯣꯜ ꯑꯍꯟ ꯃꯇꯨ ꯑꯃ ꯆꯦꯜꯂꯨꯔꯒ ꯑꯗꯨꯁꯨ ꯈꯥꯏꯅꯈ꯭ꯔꯕ ꯑꯗꯨꯗꯨ ꯅꯨꯄꯤꯗꯨ ꯈꯥꯏꯅꯈ꯭ꯔꯦ ꯑꯣ ꯇꯥꯡ ꯀꯌꯥ ꯇꯧ ꯏꯇꯩꯃꯅ ꯌꯨꯝꯗꯩ ꯊꯣꯛꯈꯤꯕꯁꯦ ꯇꯥꯡ 15 ꯑꯣꯛꯇꯣꯕꯔꯒꯤ ꯑꯗꯨ ꯌꯦꯡꯉꯨꯅꯦ ꯅꯣꯏ ꯃꯤ ꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯁꯤ ꯁꯃꯥꯖꯇ ꯌꯥꯝ ꯐꯠꯇꯕ ꯊꯕꯛꯅꯤ ꯃꯄꯥꯝꯗꯁꯨ ꯍꯟꯕ ꯌꯥꯏ ꯑꯗꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯪꯖꯔꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤ ꯇꯧꯔꯦ ꯍꯥꯏꯕꯁꯨꯌꯥꯏ ꯑꯗꯩ ꯐꯦꯃꯤꯂꯤ ꯀꯣꯔꯠ ꯂꯩꯔꯤ ꯐꯦꯃꯤꯂꯤ ꯀꯣꯔꯠꯇꯁꯨ ꯅꯣꯏ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯇꯧꯕ ꯌꯥꯏ ꯅꯨꯄꯥ ꯃꯌꯨꯝꯅ ꯐꯨꯔꯛꯀꯅꯤ ꯆꯩꯔꯛꯀꯅꯤ ꯁꯃꯥꯖꯅ ꯉꯥꯡꯒꯅꯤ ꯁꯛꯀꯅꯤ ꯍꯥꯏꯅ ꯀꯤ ꯇꯥꯔꯒꯁꯨ ꯆꯠꯅꯕꯤꯗꯤ ꯂꯣꯏ ꯊꯨꯒꯥꯏꯔꯦ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯁꯤꯅꯤꯅꯦ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯑꯅꯥꯗꯔ ꯖꯒꯥ ꯑꯃꯗꯒꯤ ꯅꯨꯄꯤ ꯃꯆꯥꯅ ꯃꯥꯡꯈꯤꯕꯗꯣ ꯁꯨꯃꯥꯏꯅ ꯁꯤꯅ ꯐꯪꯉꯦ ꯍꯥꯏꯔꯗꯤ ꯅꯤꯡꯊꯧꯈꯣꯡꯁꯨ ꯍꯔꯥꯁꯃꯦꯟ ꯇꯥꯕ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯁꯤꯁꯨ ꯃꯤꯅ
ꯀꯩꯅꯣ ꯃꯣꯏꯁꯦ ꯂꯥꯟꯕꯨꯡꯁꯨ ꯑꯣꯏ ꯑꯗꯩꯗꯤ ꯃꯤꯁꯤ ꯃꯤꯅꯥꯁꯨ ꯇꯣꯏꯔꯦ ꯍꯥꯏꯕ ꯑꯃ ꯂꯥꯛꯀꯅꯤ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯂꯤꯁ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯃꯤꯅ ꯎꯅꯦꯕ ꯐꯔꯦ ꯏꯇꯩꯃ ꯆꯠꯈꯤ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯋꯥꯔꯤ ꯆꯞ ꯆꯥꯅ ꯁꯥꯟꯅꯒꯗꯕꯅꯤ